ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯕ ꯑꯃꯁꯨꯡ ꯑꯉꯛꯄ ꯐꯦꯛ ꯈꯔ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕ ꯊꯥ ꯍꯥꯏꯕꯗꯤ ꯃꯨꯟ, ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯃꯣꯠ ꯑꯀꯥꯏ 200 ꯇꯟꯁ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯁ꯭ꯄꯦꯁꯁꯤꯞ ꯌꯥꯗꯕ ꯕꯦꯛꯄꯦꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯋꯦꯁ ꯈꯔꯒ꯫ ꯑꯅꯤꯁꯨꯕ ꯐꯦꯛꯇ, ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯋꯥꯂꯦꯠ ꯑꯃ ꯇꯥꯍꯧꯕ ꯃꯇꯝꯗ ꯈꯨꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯋꯥꯂꯦꯠ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥꯒꯤ ꯐꯣꯇꯣ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯋꯥꯂꯦꯠ ꯑꯗꯨ ꯃꯄꯨꯗ ꯍꯟꯅ ꯄꯤꯊꯣꯛꯄꯒꯤ ꯆꯥꯟꯁ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯇ꯭ꯔꯥꯏ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯣꯀꯦ, ꯅꯦꯛꯁ꯫ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯄꯨꯡ 9ꯗꯒꯤ ꯍꯦꯟꯅ ꯀꯨꯏꯅ ꯇꯨꯝꯕ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯉꯟꯅ ꯂꯣꯏꯁꯤꯟꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯈꯔ ꯉꯟꯅ ꯇꯨꯔ ꯆꯠꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯍꯩꯅꯕꯤ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯋꯥꯟ ꯄꯤꯄꯜ ꯋꯥꯟ ꯁ꯭ꯇꯦꯠ ꯋꯥꯟ ꯂꯤꯗꯔ ꯍꯥꯏꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯑꯦꯗꯣꯜꯐ ꯍꯤꯠꯂꯔꯒꯤ ꯄꯣꯂꯤꯁꯤꯅꯤ꯫ ꯃꯊꯪ ꯑꯁꯤꯅ ꯌꯨ ꯊꯛꯄꯅ ꯑꯋꯥꯕ ꯋꯥꯈꯜ ꯀꯥꯎꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯑꯃꯈꯛꯅꯤ꯫ ꯃꯁꯤ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯪ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯅ ꯍꯧꯈꯤꯕ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯑꯗꯨ ꯃꯇꯝ ꯈꯔꯒꯤꯗꯃꯛꯇ ꯂꯦꯞꯄꯅꯤ, ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯊꯪ ꯑꯁꯤꯅ ꯀꯛꯆꯦꯡꯁꯤꯡ ꯑꯁꯤ ꯆꯈꯥꯎ ꯑꯅꯤ ꯄꯥꯜꯂꯤ꯫ ꯆꯈꯥꯎ ꯑꯃꯗꯅ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯦꯝꯍꯧꯔꯤꯕ ꯆꯈꯥꯎ ꯑꯃꯗꯨꯅ ꯑꯇꯣꯞꯄ ꯀꯛꯆꯦꯡꯁꯤꯡꯒ ꯌꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯆꯤꯟꯖꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯤ꯫ ꯏꯟꯁꯦꯛꯁꯤꯡꯒꯤ ꯃꯔꯝꯗ ꯌꯦꯡꯂꯤꯉꯩ ꯑꯁꯤꯗ ꯃꯊꯪ ꯑꯃꯒꯁꯨ ꯌꯦꯡꯍꯧꯁꯤ, ꯃꯗꯨꯗꯤ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ 6 ꯗꯦꯖ ꯅꯨꯃꯤꯠ 6ꯅꯤ ꯁꯣꯔ ꯍꯣꯟꯗꯕꯤꯗ ꯂꯩꯕ ꯉꯝꯃꯤ, ꯑꯗꯨꯒ ꯆꯍꯤ ꯆꯨꯞꯄ ꯀꯔꯤꯃꯠꯇ ꯆꯥꯗꯕꯤꯗ ꯍꯤꯡꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯁꯤꯗ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯂꯥꯏꯠ ꯑꯁꯤꯅ ꯊꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯤ ꯒ꯭ꯂꯣ ꯇꯧꯏ, ꯍꯥꯏꯕꯗꯤ ꯃꯉꯥꯜ ꯑꯃ ꯄꯨꯊꯣꯛꯏ꯫ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯃꯇꯝꯗ ꯊꯣꯛꯄ ꯍꯨꯃꯥꯡ ꯑꯁꯤꯅ ꯆꯨꯝꯅꯒꯤ ꯃꯇꯝꯗ ꯊꯣꯛꯄ ꯍꯨꯃꯥꯡ ꯑꯗꯨꯗꯒꯤ ꯃꯅꯝ ꯀꯥ ꯍꯦꯟꯅ ꯅꯝꯊꯤ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯇꯣꯞꯄ ꯒ꯭ꯂꯥꯟ ꯑꯃꯗꯒꯤ ꯊꯣꯔꯛꯄ ꯑꯣꯏꯕꯅꯅꯤ꯫ ꯑꯣꯀꯦ, ネꯛꯁ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤꯒꯤ 70% ꯃꯨꯛꯇꯤ ꯃꯈꯣꯏꯅ ꯁꯥꯎꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯀꯧꯕ ꯉꯥꯡꯕ ꯈꯨꯝꯗꯕ, ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯁꯥꯎꯕ ꯑꯁꯤ ꯐꯣꯡꯗꯣꯛꯏ ꯍꯥꯏꯅ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯔꯣꯏꯕꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯐꯦꯛ ꯑꯃꯒ, ꯃꯗꯨꯗꯤ ꯑꯉꯥꯡ ꯑꯃꯒꯤ ꯍꯥꯏꯠ ꯑꯁꯤ ꯃꯄꯥꯅ ꯗꯤꯇꯔꯃꯤꯟ ꯇꯧꯏ, ꯑꯗꯨꯒ ꯏꯃꯣꯁꯅꯦꯜ ꯁ꯭ꯇꯔꯦꯡ, ꯕꯣꯗꯤ ꯁꯦꯞ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯅ ꯃꯃꯥꯅ ꯗꯤꯇꯔꯃꯤꯟ ꯇꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯑꯩꯍꯥꯛ ꯊꯥꯖꯕ ꯈꯔ ꯋꯥꯠꯂꯤ꯫ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯕꯒꯦ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫